Moirangkhom Kabui Khulda Salin Digital gi Chairman Dr. Phanjawam Lanajit Singham Asamak Yauna Salin Digital gi Mihut Singha Gangai Kumhaida Saru Yakre Jalyalong Community gi Laurok Tha Loiraba Matungda Pangthokpa Achauba Kumhai Ama Oiriba Gangai gi Thauramda Salin Digital gi Maikaidagi Khul Asigi Ahal Humpugi Mathakta Ngapigani Chahi Khul asigi chahi humpugi mathakta leiba ahan singda khudol tamduna ikai khumnaba utki thauramga mari leinana Salin Digital gi Chairman Dr. Phanjawam Lanajit Singhna haikhibada Moirangkhom Kabui Khulda gangai kumai saru yaba phangba yamna harau nungaiba fawi Manipurda khundaminariba jati khudingmakti tongan ba chanabi lining laishon leijaba ngaktani amana hennaba amana watpa amata leite isor haibasidi amatani aikhoina chatningba lining laishon chachaba khaktani Mipum Khuding Nungshi Chanana Amata Oina, Mahausadagi Layraglaba, Nungshinabagi Mari Asi, Hena Chasin Hanaba Holamina Sihaiki.